Ngarang Nomaizing Numitki, Numit Yungba Adwaida, Nong Nungshit Amasung, Nong Tang Marakta, Braja Taraktuna, Senapati District ki Lairok Singh Subdivision ki Manung Chanba, Maram Kunauda, Iroi Laba Ama Sire Aduga, Chahi Mathoi Nupa Macha Ama Satina Sokle, Soklaba Nupa Macha Adugi Maming ke Aits Rocky, Apokpa ki Mingna ke Phuba Kawi, Don Bosco Higher Secondary School da Class 4 Tamle, Mahakudakta Senapati District Hospital da Puduna Laikannari, Adubu Mahaki Phibam Lusilakpadagi, Rims da Pukatuna Laikannari. Imung Manungdagi Fangba Paugi Matung Ina Nupamacha Adu Rims ki Emergency Water Thamduna Observation Sathari. Angang Adu Masada Chokta ba Haining da ba Amadi, Haksang Manungda Haifam Kangdana Nungaitaba Po Ilunana, Haksang Manungda Soklam ba Yai Hari. Taudogadugi matangda khunja singna phangdoklakpagi matung inna angang asi atay mamanaba singa khulgi lampakta football sanaki aduga atayna yengduna lay khanghaudana Braja Tarakpada nupamacha adu gyan mangduna take kudakta mayambana Mahakpur District Hospital Senapati da pukhatke taudogaduda lampak aduda sajik saduna leiriba Iroi laba ama seki adubu atay Iroi singdi Braja Tarakpa aduda kiduna chenaki hari. District Headquarters Senapati gi Veterinary Team Ama Maram Kunauda Sangsinduna Aruba Phibam adu yengsinba hokre.